Hi mayam, Kuramjari. Welcome back to my channel, Baby Rose ki Wari. Ngasigi aina program sida aina purzara ise akhoi 17 weeks shubagi pregnancy yoga. Ka. Ado sigi pregnancy yoga se akhoi gi ahan amanna adum tawrasi ai kemta kaide ko yam live exercise ne pregnant oiba mina su tawba yai pregnant oidaba mina su adum exercise se tawba yai ado mainly gidi akhoi gi si se akhoi gi pregnant gi oina especially aina semzaba exercise ni ko ai isamak na practice tawa haurase ahambada akhoi gi cushion ani darka tani ai cushion ama sida chakui da thamme ama sida thamme akhoi gi wall laitabanina chair ama dum manaikta thamba kemta kai de ko aduga ising bottle ado ai di pujaraktre ado ising bottle yaragadi ising bottle lobiro haurase huse cushion sina akhoi gi akan bada phamno haidana adugi sigi maningda thammaga khatang taraga phamba wangkhatlaga ko ngasigi exercise da koin haudoise om chanting na han haurasi a u om ana ka khud ani se sumaina triangle shape ta thambiraga sida pubiro baby gi navel gi sida khoidau leire navel gi sigi manaikta sida thamba matamda a haurasi ka mid ushan biro tapna sor sang na honjallo sor hondo pa matamda a amuka sor sang na honjallo sor amuka honjallo sang na prayer position da lao thabak mamang da nakong do khubina khumjan biro mid khumjan biro source ha no mohanjalo khutto khong da puthabiro nga khu da thambiro chin mudrada source hang na amu honjalaga om ahumrak haisiko midtap na pangthopira amuka hanana kuramjari haurasi exercise ngasidi khongai chalaga dum phambiyu ko khut ani se smaina interlock tawro duga sor sang na honjalaga mathakta pukhalo chingkhatlo mathakta na sado pura sor sang sado lo 2 3 4 5 anduga yet room da amok nasado sang na chingkhatlo khutna ma thadara ga 1 2 3 4
5 atopa side amuk tawra inhale exhale 1 2 3 4 5 very good tapna haidaro khut ani se chingthok siko sige khut ani chingthok ba se yamna darka ta khoi gi shoulder se hangdok na ba 1 2 3 4 5 sore amuk hon chalo hondo oga thadaro mathang exercise na khoi gi si cushion se lok tho si ko ngak tang yam kuina makhada phambadi kem ta kaide diamond position da la asi diamond position da la amatung sida akhoi gi circle tausi ko movement circle khuchina khu da thamaga smaina tapna lebi ba 1 yam tapna 2 clockwise 3 tapna 4 5 atopa side amuk leibiro yam tapna tawbi ko baby the pressure pi be yade 1 2 3 4 5 tapna haidaro hauzik khwang nabagi akhoi phamungda back side ta tumba yadabagi akhoi side ta tumbagi akhoi gi khwang se yamna nai ko khang yam nungai te adu exercise khara tausi ko aduga khong po magadi walking yam chatpi ko ai tha ahum lengudabado tha mari tangkhai de exercise to bo phasana haure adu ai khong yamna pom khatli adu khong hujikti handare ko yamna walking chatpa sisu yamna maru oi ahambagi di yam tapna khong je smain thamasu ya in step thamasu ya ko ai in step na comfortable oi inhale tawra mu sang na chingkhalo 1 asidi elbow se kon da vida 2 tapna khwang da panbi ba tapna muk chingkhatlo so honjalo inhale exhale inhaling again exhale khwang da inhaling exhale khwang nabagi needle thread tawsiko sige exercise e khoi gi khwang nabada yamna phali ahambada khut ama mathakta thangat piro so honjalaga aduga khut si manung sida haidaraga tapna ponbi amuka 2 3 4 5 sida ngahak libi ko khwang da baby da kemta pressure pi ganu ko free da libi
ꯇꯞꯅ ꯍꯥꯏꯒꯠꯄꯤꯔꯛꯑꯣ ꯁꯤ ꯉꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯒꯗꯤ ꯈꯨ ꯑꯅꯤꯁꯦ ꯐꯥꯛꯇꯣꯛꯑꯒ ꯆꯥꯏꯜꯁ ꯄꯣꯁꯇ ꯂꯥꯛꯄꯤꯌꯨꯀꯣ ꯆꯥꯏꯜꯁ ꯄꯣꯁꯇ ꯂꯥꯛꯄ ꯃꯇꯝꯗ खरा खुदसिना सुमायना खुद पोथारसु याय सोर सांग सांग होनबीबा तपना अमुक हैगतपिरो दुई मतुंगदा अतोपा साइड अमुक तौरसिको सोर होनजलो मम बता 1 2 3 4 and 5 sedang kamu lebih tapna hagatpiro si matungdagi amuk pothaningagadi khu ani se phakto cushion sumaina lauraga khut ani se sumaina thammaga sumaina potharasu yai ko tapna hagatpiro si matungda sigi exercise na mo akhoi khong da si pom khotpa laiba si se aingon da smaina phamba da yam nungai se ado smaina phamba ngamdraga su kemta kai de ko akhoi gi khu si cushion si da thammaga smain phambiraga khong si da pressure piba se smaina massage ha pe tawbiba isana dum mek piba do si yam nungai aidi ai adum tawe khong po makanda do si se nungai ngon da yamna pothaba oina mathang exercise tawdringai da si loire anduga amuk sigi tabletop position da la ani ko khwang kanna bai da makta si se khoi pregnant oiba मीना सु ओइदबा मीना सु तौबि याय सिगी से अखोई के ख्वांग से यामना स्ट्रांग ओइनबा खोंग से तपना हाइगत पिरगा 1 2 3 4 5 अदुगा मु खोंग से हाइगत पिरो ऑपोजिट हैंड दो थांगत लागा सिदा nga hold तौबियो 1 2 3 4 5 tapna haidaro atopa side amuk torsi 1 2 3 4 5 opposite hand opposite leg thangalo the whole tower 1 2 3 4 5 very good tapna haidaro aduga mountain pose handaki pregnancy di mountain pose se khatang khu phak to ani aduga baby da space piraga khu sigi khongbi se khatang leisan bi manung rom da aduga sida hold tawraga ngak leibi ko sur sang sang holaga 1 2 3 4 5 shor hanjalaga tapna lao aduga muk ngahak sumaina pothabiyo baby ga dum connect to kawi ga no ko baby da wari sabase amna
helpful oy aduna baby da dum yari gai wari sabiraga connect tawbiyu ko mathangi exercise na khoi gi mountain pose lor matungda hogala khu naragadi cushion ama si khu se swaina nama thambiraga khong yet ki se swaina phakto ani aduga sor sang na honjalaga tapna khut thangalaga side stretch tawbiba sor sang honbiyu ko yam over stretch tawbigano 2 angamba capacity da dum 3 4 5 aduga opposite counter pose direction amuk pisi ko antoga tapna had 1 2 3 4 5 tapna hagalo adi matungda atopa side amuk tawrsi sumaina khuse atopa nam lam thambiro amuk thambiro aduga tapna haidoaga 1 2 3 4 5 aduga side haigalaga amuk opposite da 1 2 mathak teng khatlo 3 4 5 tapna haigalo very good silore matungda low lunge tausiko sina akhina sisu chamana na low lunge se amna kane koi gi hip area se open tawningai aduga placement have the koi gi hip miron ba matam da hakchang se loina ma akhoi nupi gi di placement soidana adugi placement mayam dom pham da purakna baidamakta sigi exercise mayam se loina kanei ko khuna mama yet ki khu do cushion da thambiro oi gi khong do mapan da khatang thambiro puk ki hek mamang da thambiganu ko puk ki hek khara nakan wai da thambiraga comfortable oiba ubiraga tapna 1 2 3 aduga khut thangat laga naibiro nga 1 2 3 4 5 tapna haigat piro sor hon ba kau bi ganu ko aduga atopa side amu khong do na mating thok piro aduga 1 2 3 4 5 dugang ha hold or leibiro mathakta 1 2 3 4 5 very good tapna jik hogat piro exercise se nongmada 30 minutes 20 minutes raga dum kemta kai de ko yam kuina tawdras aduga walking di yam toina chatpiba khong ani se smaina phaktok piro mathangda triangle pose khut ani se thangat piro chingkhat laga side stretch inhale up exhale side stretch amoka inhaling up side stretch inhale up side stretch hold the with it and side stretch tapna and side stretch and up aduga nungtigi akhoi hip se minus circle tawbiba exercise lorak pada nungtigi si se akhoi hip circle di shoiba yade 2 3 aduga anti clockwise amuk tawbiro 1 2 and 3 very good ngasi di sida loizare aduga lorak pada om chanting na loisan chi ko adum aduga pregnancy koi breath work na loisan chi ko breath work se tapna hobana khwai dagi base ni ko
थुजंदबीदा यामना रिलैक्स ओइना अदो ये की खुचिना खोइदौदा थंबिरो ओगी खुचिना थबाकदा थंबिरो अदुगा सोर सांगना हौरसे सोर होंजिर मतमदा पुक कांथोकपिरो होंदोको मतमदा पुकसे तपना सिचनबिरो 1 2 3 4 exhale 1 2 3 4 inhale 1 2 3 4 exhale 1 2 3 4 5 inhale 1 2 3 4 exhale 1 2 3 4 5 inhaling 1 2 3 4 exhale 1 2 3 4 and 5 Kut ani dos minor rep tobiro tapna aduga mitta thambiro cream jerry mathangi video da amuk thengnarase aduga happy pregnancy ado akhoi pregnancy journey se yamna motherhood journey se yamna delicate oiba yamna sensitive oiba matamne ado mayamna yarigai mayamna habidi hobbies gumba painting khangde isai sakpani khangde dance tawni khangde adu mayam nungaina lebiyo ado mathangi video da 18 weeks ki video da mu thengnarase karamjer Subscribe, like, comment. Thank you for watching. Enjoy.